ngasi ikaw yen khuman dolai thabi gi IDP singna mayumda sanghan biu amadi sangai festival tawba yaning de haiduna khongjang changsinbada yamlaba security force singna thomjin laktuna khongjang adu atingba pirakpadagi yamna sauna mungna khre hairi हमारा गांव हमें बस्ती में जाएगा हमको गांव है हमें गांव में जाएगा आराम से बात करेंगे आराम से बात करेंगे वो ड्राइवर को गाड़ी वापस करने के लिए बोला गाड़ी वापस करने के लिए बोलो Biren Amadi Governor closed door the wari sanakre Hanigi Chief Minister and Biren Amadi Manipur gi Governor Ajay Kumar Balaga Rajbaban da closed door the wari sanakre kari wari sanaki bano haiba sabsana khangba ngamdraba su state asigi law and order gi matang da kupna khanaki haina North East Laibagi pau amana hairi Loinana Manipur da popular government ama sembaga mari lainana wari sanaramba yai haina su pau asna pale Sangai Festival boycott tawbugi khongjang makha chathari lekai da wakat mi phambiu mairagi khongsat chatpiu kokome Miyam ga punba kholauna kumsi gi Sangai Festival yaning da bi khongjang mai pak pa haurakle haina coordinating committee on Manipur integrity kokome gi convener khuraiza mathau bana thadorak pa chero lamana phongdorakle Chero lasina hai miyam na pamdraba Sangai Festival lisingani kun manga gi humni chanba numit fawada Miyam ge achumba kholauna mai pakna president rule lenga ki namphugi thorang mai thibagi khudam sauna ubu fangle pumnamak asi lamdam asi ga sumba amadi asengba pamba kunai ge mai pakpa mani akhoi sukari sunataba miyoi kanglup amagum kumza lisingani kulhumdoi ge me ahum dagi na ngasi fawba phangpam thokpa right pumnamak matuna thamlaga Miyam ge apambagi mayokta harau kumai amadi chakot thorang gi ni hajna lamdam asi ge miyam amatta Tanaramba taudana sinkiba Sangai Festival mai tibiga choba maram amani handaki tanza sida leibang miyam na isagi kai khumnaba amadi fangfam thokpa right konggaung naraga tumin na leigata ba khunai na ti haiba mek seng na khangan haurase Hauziti lengak asigi wakhalon amadi makhlgi pandam mafam khangana miyam bu minamduna lengak wild chathaba manba thawong kaya asina lengaki tawphadraba mathawni kanduna irang asi achumba wilda yumpham oiduna wathok asi loisindaba yadabani kanduna thabak tawdobadawna tawri hairi Cherol asina hai handaki tangkak asida miyamna lingzen manarabadi achouba thawdo wathok kaya busu miyamna thengnaba amadi mai pakhanba ngami haibadu utuna makhatana lakadoriba matam sidasu Sangai Festival khaki oiba wafam natana aikoi gi hingbagi right amadi lamdam asida singnarak pakhudingmak handaki matau asigomna chapmanana lepminnaduna miyam punna saruk yaminasi Cherol asina hai wat horiba Sangai Festival numit seng November 13 fawba lekai gi maira paibi ima idol singna isa gi lekai gi miyamda wakhal soithoraktanaba leibaki kai khumnaba amadi miyangi phangpham thokpa right fanghandana Sangai Festival saruk yapham thokte haiba kholaw lawbiduna mairagi khongsat singchat piu amaso wakat mifam phambiu leibak asigi haujik oiriba phibam asida achumba mifam ama phamlaga wakhalon hongdokna batanza laklabasu ko komi gi thomi singda ipau bibirakna ko komi gi maikai gi wangang loi sing tharakna aikoi handaki Sangai Festival saruk yapam thokte hairibagi maramsing masa khaina khangminana ba ohana se hairi aroibada serolasna haribana haujikti aikoi makhatana state ki maikai dagi makhl amata gi festival tawdringaida miyam gi hingbagi right hana fangana ba honaga dabani amadi IDP singbu masagi mayumda hanjin hanuna khunda laita hangadabani haibasida chammanana lepminarasi hairi Athing bathamlaba single use plastic kg lising ahum hena purakpa non local fare matam kharagi mamangdagi Manipur lengang na athing bathamliba single use plastic ke tongan ba makhlgi kg lising ahum hen bagi polam sing Manipur Pollution Control Board Imphal Municipal Corporation na police ka khosamna duna fagale hairi thagdoga sigi matangda ngarang numidang IMC complex ta pangthokpa pau ki mifam amada MPCB gi member
Secretary W. Rosen Nahai, Manipur single use plastic sizinaba lengang na ating batam krabani, aduga hyriba plastic makhl asi sizinaba yonba singi mathaktasu akanba drive chathaduna phagat laklibani, adubo hyriba single use plastic sing asi Guwahati dagi Imphal tamna lakpa truck amada kg lising ahum hena pusilakle haibagi pau amadagi Manipur ki area dagi na local ama Mahakna thaurakpa truck amasung masida purakpa single use plastic sing asiga konana fabani hauzik phawgi oinadi polam sing asigi mapu khangdre maramasina mapu masak khangdokpaga loinana plastic sing asigi apunba sang kayano khangdoklaga logi oiba thabak sapsana lakhalagani miyamnasu athingba thamlaba single use plastic sizinabiganu hainasu appeal tauke hairiba polam sing asi pusilakiba driver adugi maming Nurjul Islam Kawi Assam gi Barbeta district ki Kawai Mali Khungangi Golibanda Kauba mafamdagi ni hairi NPP Manipur State Unit mase tarakpagi fibam da leire maitei sokadaba wafam kharada yetlubagi president gi fam lautorakpani Joy Kumar awang nongpok state Singgi Regional Party ama oibata natana Manipur su MLA taret kaduna leiriba National People's Party NPP Manipur gi state unit ki oinadi mase tarakpa yabagi fibam da leire party si atopa member kharana maitei da sokadaba wafam khara pukhalakpada madugi mayokta wangang lubagi damak NPP Manipur State Unit ki president gi fam asi thintok oigani haina hana gi president Yumnam Joy Kumar Thokhre wafam asi ngarang NPP gi national president su oiriba Meghalaya gi se minister Kona ke sangmana order thokna NPP Manipur State Unit ki nauna thaupugadaba singkhanba amadi hana gi MP Lohor S Phozeda President Hablak Kiba Asika Mari Lenena, Naurem Tong the Labour Party office the Pangtok Kiba, Pau Himipam Amada Fungdo Kibane, Yumnam Joy Komana Makata na Hai Kibada, Handak Party ki Topu Busing Nauna, Sindorakli ba Asi Hanagi Topuri Busing Asida Akaknaba Pau Amata Piram Basulate, Loina Kari Marang Gino Haiba Tapsana Kanglak Pasulate, Kangalak Pasulate, Masiki Sumatakta, Mikal na Sing ba Pangtok Laga, Akaknabas and a Kanglon Gimakada Pangtok Kibasunate, Handak said Asida Kona ke sangma laklambada party asida high command gi structure laite haina phongdok lamba adugi ona taina bada chatherakli bathawang asiyaning de haike mahakna makhata na hai awang nongpoki oiba North East People's Party haina mingthon gadaba regional political party ama semnabagi damal handakta Delhi gi Constitution Club of India da kona ke sakma morumu ki kona singba miyoi singa lauthokiba laikre masida lauthorakliba asigi matangda Manipur State Unit asidagi mihut amata saruk yanaba khanghalakpasu laikide awang nongpo apunbagi regional party haibasida tribal singi oiba haiba wahai ama sijinariba asisu indigenous haiba wahai asi onthoknabasu taksillamkibani haike Telangana da Luchingba Yaona Maoist Kuntra surrender Thokhre Makok Thongba State Committee member Sing amasung naha oiribi nupi Singgi achauba contingent ama Yaona underground cadre Kuntra na Hyderabad Telangana Director General of Police B Sivadaran Reddy gi mangda surrender tawna Maoist movement na thangza numita achauba khuthiba ama mayok nakre Chahi asida subnagi nomgi manungda khwaidagi yamba singi manungda paktakna surrender tawba asina athingba thamba Communist Party of India Maoist ki mathakta sapu pithaba hengalakhiba adu ule masi state asigi intelligence na Luchingba operation sing amasung rehabilitation policy singi damakta lalongi mai pakpa mani surrender tawrakraba cadre sing aduna AK-47 rifle ama SLR ani .303 gi rifle mari amasung maru chahunga nimpu humdoi galena G3 rifle ama yauna yamlaba khusu khulai sing khusinake surrender tawrakrava sing adugi manungda maroiba misak singi marakta Telangana State Committee of CPI Maoist ki member oiba Koyada Sangbayaha Elias Azad Sahini Pumapan amasung Apasi Narayana Elias Ramesh Yauri Asidanatana Dandakrana Special Zonal Committee member Musaki Somada Elias Irasu Yauri surrender tawrakiba asida masagi chahi kul lomtamak surakpada ngairibi nupi kunmanga su yauri Dandakranya amasung South Vasta region singda handak achauba khuthongna khiba sing adugi manung amasung security force singdagi lepalaitana sapu pitha kiba adudagi surrender asilakibani operation admada Andhra Pradesh police na Male Dumilida
nongmai kapnakiba amagi manung Maoist operative yankai phaki nongmai kapnaba aduda Central Committee member Madhabi Hidama amasung IED expert Zora Khawhatki Center na Chandigarh da Article 240 chana hanaba honarakpagi matangda yaningdam phongtokre Center da paliba NDA lengak na Chandigarh da Constitution ga Article 240 chana hanaba tharang lakholakpagi matangda maikai kyadagi yaningdam phongdorakle Tongan-tongan political parties singna hiramasigi matangda nungdangba phongdorokpaga loinana Chandigarh gi administrative status hongdorakna bagi thaurang asi Punjab na matam kyagi mamangdagi tanduna lakliba demand gi mayoktani hairi Parliament ki bulletin amagi matung ina December amadagi haugadoriba ningtham mifamda Central Government na Constitution 131 suba amendment bill puthokna ba tharang lokhole bill asi pass tawrabadi president na Chandigarh gi Regulation sembagi thabak thoram sing hakthengana paisilagani Article 240 gi makhada President na Andaman and Nicobar Island Lakshadweep Dadra and Nagar Haveli Daman and Diu amasung Pondicherry gi regulation hakthengana sembanga mi komja 1963 ta Haryana dai Punjab ta khaidokhraba matungda Chandigarh bu Thokhre Union Territory ama oina senkibani hauji Chandigarh na Haryana amadi Punjab ki capital oiribani Lengaki employee amasung pensioner Singga punba mifam pangthoklagani JSC mathang sahigi January amadagi chatnaba haugadoriba nipan suba Central Pay Commission hauji oiriba DADR hangduna leiriba section post singi matangda Khanana balengaki employee amasung pensioner Singga punba mifam ama November 15 gi ayuk pung 13 tabada Babupurada leiriba Amuk amasung MGO ani gi Joint Administrative Council JSC gi office ta pangthoklagani hairi JSC na thadorakpa chero lamana hairibana hauji phawbada hangduna leiriba mensindriba ahangwa section post na singba kayamarum asigi matangda Manipur lengakta kayarak hana haijarabasu thabakta onthok piraktre masina maram oiraga Manipur sarkar gi tongan ba department singda thabak tawriba karmachari sinmi singloyana pensioner sing pumnamaki oiba mifam asida khanagani makhatana JSC of Amuk amasung MGO na hana miyamgi mafamda yenthokhiba proposal draft letter of demand singi copy sing aduda yauriba proposed demand sing adugi matangda department singi oiba demand sing haptok hapchin tawgadaba yauragadi mifam asida submit taraknaba cherolasina hairi US na Ukraine gi matangda pukhalakpa wafam Geneva da kupna khananai rakre Ukraine gi war loisin hanabagi matangda Washington na pukhalakiba wafam adu Geneva da ngarang United States Ukraine France Britain amadi Germany gi makok thongba officials singna kupna khananai nakre maikai kyadagi Russia amasung Ukraine gi lan lefana batharang lakhalaklabasu leibak ani gi marakta makhatana khut thongnaba lepaktre ngarang ahingsu Russia na Ukraine gi mayol makta lairiba Dnipro city da attack chatharakpada miyoi 13 asok apanangki attack aduda mathol mapan wangba building ama amasung khamdra thamba gari kyamarung amang atathoki Malenggi tongan-tongan balaibak singna thodang lauduna Geneva da pangthokliba mifam asida athuba matamda lan lefalaba yai haina thajanari